Higher education da sakthung cha da mari BBU haiduna Chief Minister da memorandum pisinkhre demand pi drabadi October 19 gi ahing nongyai dagi kunthra gi ahing nongyai phawba Manipur pumba general strike tawragani. Higher education general costa lakliba session asidagi OBC maitei pangal gi sakthung cha da mari implement tawbiu haibaga loinana OBC maitei pangal gi sakthung mapung phana pidriba asi yengsin biu haiduna ngasi All Manipur Muslim Student Organization Amaso Amadi Pangal Students Union Dhanamanjuri University na Manipur gi Chief Minister da memorandum ama pisinkhre hairi. Lengak na hayeng phawbugi manungda mahiroi loop sing asina taliba demand sing asi pithok trabadi October tang 19 gi ahing nongyai dagi tang 13 gi ahing nongyai phawba Manipur pumba general strike tawrgani haina lauthokre. Hiramasi gamari lenana ngasi nungthil Manipur Press Club ta pangthokpu pawgi mifam amada Amasogi President Javed Pusamna hai Chatlibo October tha sigi tang tara mapanda DMU gi admission tawnaba thokiba selection process ta asoiba aranba kya thengnabadagi mahiroi loop singna Manipur lengak amadi mari lenaba department singda asoiba si syamdoknaba haijaduna lakhi masi syamdoktriba phawba admission process tawbidanaba haijabagi ona tainabada asoiba aranba kya si kupsin bayanabagi mawongda college manungda security kya thamjinduna counseling chatharakba haibasi loop asina condemn tawi Mahiroi loop ani asina mamangdagi thamkiba higher education su OBC maitei pangal gi sakthung asi sa da mari ohenbiu haibasi ngasi phawba Manipur lengak na thabak oina onthok pidri thawung asi su condemn tawi OBC maitei pangal gi oina sa da mari mapung phana pibi tabana maitei pangal mahiroi sing laik tamba phangdana manglagadra haibasi asigumba maram kya asina atopa professional sing da chatnariba maitei pangal gi sakthung sa da mari asi higher education su chanhanbiu Manipur lenga ki thawong asidi maitei pangal bu hanthana yengbani haina lawdaba ngamloi hayeng phawbugi manungda lenga nga demand sing asi pithokdaba tarabadi October tang 10 gi ahing nongyai dagi tang 13 gi ahing nongyai phawba Manipur pumba general strike tawna ba warep lawre haiki aduga toppa pawmana nilamni mi hatta chena basing cherak piu haiduna wakat mi pham chathakre Haukiba September gi tang 13 gi ayukta Bishnupur Ward number 3 da leiba Pigari Farm amadagi asib haksang oina phangkiba Moirang Them Nilamni gi mihat pasing matik chaba serak piu mihat pa jail dagi bail pikhiba yaning de haiduna ngasi Bishnupur maning lekai Ward number 3 gi community hall da JSC against brutal killing of M Nilamni na sinduna wakat mi pham chathakre JSC asina lekhidraba Nilamni gi imung manungi miyoising laikai gi maira paibi nupi loop sing yauna sathakiba wakat mifam aduda mihat pagi imung laikai da leiba yaroi maram chadana misi asida chenariba jail dagi lokthokpa yaningde lengak na mihat pa kankhatpa yaningde haiba play card sing paiduna kholau kaya su lauki JSC gi convener CIS Gopal na haikibada Moirang Them Nilamni gi misi asida chenariba Namoijam Tomba amadi mahaki masanupa ani Namoijam Sundar amadi Romesh Maral gi matungi na makhoi jail da leikibani adubu ikhang khangudana lonja lonthop tawduna miyam amadi JSC khangandana Namoijam Tomba hairiba miyoisi bail piduna jail dagi thokre mihat sida chenariba Tomba matau karamna jail dagi bail pikibano haibadu lengakna thasigi kunthra mathoi phawbugi manungda sengdok pirau natragadi thangnaba numit November amadagi Bishnupur manung ban tawragani haiki aduga topa pawmana ngasi su miyoi chani ga humphuni thoi positive oire mangana leikidre Saliba tang kunmari asida Manipur da miyoi chani ga humphuni thoi nauna COVID-19 positive oire miyoi manga amana leikidre ngasi su miyoi chani na laisat asidagi phaduna discharge tawkhre hairi Health Department ge Additional Director su oiriba department asigi wangangloi Dr. Khoirom Sajikumar mangang na thadrok pa serol amana hai ngasi nauna positive oikiba miyoi chani ga humphuni thoi adugi manungda taret amadi Central Armed Police Force dagini apunba positive asigi manungda miyoi chani ga yankhai amadi travel history leitaba miyoi ngaktani hai nauna positive oiraklaba singasi tharaga state asida COVID-19 ge apunba confirm case lising taratret ka chamri kunmari shukre hojik phawda laisa asidagi phakiba migi masing lising tara hundoi ga sukne yankhai taret shukre hojik active case ta lising mari ga chani kulhundoi leiri kasi leikidaba miyoi manga adudi Imphal East gi chahi marphu taret amadi chahi yankhai manga rom surbi nupi ani district asimakta dagi chahi humpu manga marphu humdoi surba nupa ani amadi Imphal West district tagi chahi kuntaret rom surba nupi amani leikidaba singa si tharga state asida COVID-19 na sikiwa migi masing chamaga nifu mari shukre hojik phawda laisat asidagi pharakpagi chang asi chada 13.3 shure arobada pawbilai news reader ki video bi yengbiri pukuting mapu thagachari